Machaoibasingna ima haina kauriba misak adu kanano haiba mayek sengna khangnabagi pandamda International Mothers Day ga mari leinana palemna sinduna sagolban tera kaithelda laiba Destitute Children Home da khudolpot sing piduna Mothers Day thoram pangthokre Children Home asida laiba angang singna mamada saithaba isai kaya khudol tamduna pangthokhiba thoram aduga mari leinana Palemgi President Kumabam Jivan Mala Nahai Organization Asina Hek Saphonglak Padagi Ngasi Fawa Lamdam Asida Thokliba issue natraga laibaki oiba thabak thogai kaya da sarukya duna lakli International Mothers Day ga mari leinana Children Home asida khudol tamliba asi ngasina ahanbani matung tarakpada suleptana mafam khudingmakta mateng tawgani mama oibisingna awaba kaya mayokna duna machabu soida ngamdanaba senaduna matik chaba miyoi ammam oihanduna Mirak tinba ngamnabagi thaudang lauribani maramaduna mama oibisingna macha singi thaudang pumnamak lauribani haina mahakna phongdokhi Children Home gi oinadi sina palemgi hamba oijadoine adubu makha tabadasu Children Home Old Home leiba singje matam dugi matung ina ekoi palemna dum mating pangjage sogachage haiba leije khoi mama oibi singse matam dugi ahongba se laiba thoglaiba thoaningdaba thodok laiba mayam sigi oinadi mama ekoi se amuktang punjanje haiba wafam sida isupsanjage Amarom the Destitute Children Home ge Administrator Ayek Pamwanglen Maitain Haikibada Home Asina Sanglaba Chahi Yankai Hena Chalairakwa Asida Ahan Boy Nangasigi Numit Asida Palem na Sinduna Home Asigi Angang Singda Kudol Tambirakwa Simak Pugning Nungshiba Pawi Tung the Sulup Asina Tauru Bathabak Thoram Kuding Makta Mai Pakto na Home Kaya the Makata na Mating Pang Mangamba Oirish sa Nuhaiki Ngasi International Mothers Day ka mari lenana palemna khoi Destitute Children Home tera ni thena lakpi se khoi gi ba history da habi tare ba khoi sahi yang khai ana angdori sina ngasi an mo su lakpo su oi si na khoi maman su yam pot mo oi ba habi tare ko adana ngasi khoi gi makai de su palem gi ma singbu amukana su thaga sa pongdok sari sumaina khoi Destitute Children Home de lebi ba ngang sing gi damata su kanbi ga lakpi dena yam important oi ba yam maru oi ba nimise angang singdasu nishan nabagi tanja ama pinabi bese